Mayam wari asti kwak amati Lamhuigi warini. Matam amada sadum amat chituna kwak amalayami. Mafam maduda aram khorang banangauraba Lamhui ama chawchulaklami. Lamhui aduti kwak aduna chikliba sadum adu ubada chaningbana matintaraklami. Hui aduna plan ama tawduna sadum adubu karam haina lawsige haina khanami. Thi khaba kwak ki khunjel adubu phajai haijinbena thagatsinaduna asumna hairaklami. Itaw kwak ki khoithulaba khunjel adudegi isai amata tajageba Lamhuigi lonam aduti khangdabana ipangpangna kwak aduna harauna isai sakke haina mayaga thorakpada sadum adu takhirami. Laimaida sadum adu hek tarakpaga Lamhui jansilakduna sadum adubu chaduna chenkhirami. Kwak adu taksi suanduna mihawri. Wari asina piningliba message di ka hena thagalaklabadi jeksinbiyu haiba asiu. Mayam channel asibu like, share and subscribe to biram.